Hi everyone, I'm Yiming Prem. Ngasi topic asidi everything is your choice habane. Akoi na ngasi hingiba lifestyle. Akoi yang nuai ya na hingba punsi ama oiro. Natraga yang wana hingba, yang laira ba punsi, yang wana hingba punsi ama oiro. Natraga akoi di hangsang figure ya ba, overweight ba, yang nuai ba ama oiro. Natraga akoi yang ikai tiga mi ama oiro. Natraga akoi di mai tira mi ama oiro. Sumaina When a hingy, when you see lifestyle, when a hingy to a procedure, the away size is choice not than ever. A when always a get away from Anthony. Can after the blame to wait the car waiting. See the I have a mimic this minor and the yarning. Canana light of a me winning gay. Canana away unwable overweight of a me winning gay. A which you place up by the bombing, a which you figure down the bomb. Smina Calumbany Amani Katie. Of the Simatati in a hiding easy. A when a bomb do yo 3 ever. ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯨ ꯌꯧꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯩ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯑꯣꯏꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯄꯥꯝꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯂꯩꯕꯁꯤ ꯄꯥꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯑꯣꯚꯔꯋꯦꯠ ꯑꯣꯏꯔꯒ ꯏꯅꯣꯏ ꯂꯩꯕꯁꯤ ꯄꯥꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯏꯀꯥꯏ ꯊꯤꯒꯟꯕ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯀꯤꯒꯟꯕ ꯑꯃ ꯑꯣꯏꯔꯒ ꯂꯩꯕꯁꯤ ꯄꯥꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯐꯤꯒꯔ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯅꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯅꯤ ꯑꯣꯏ ꯄꯥꯝꯃꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯗꯤꯁꯥꯏꯗ ꯇꯧꯕꯤꯌꯣꯕ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯑꯩꯗꯨ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯔꯅꯤ ꯍꯥꯏꯔꯒ ꯗꯤꯁꯥꯏꯗ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯀꯃꯤꯠ ꯇꯧꯕꯤꯌꯣꯕ ꯑꯗꯨꯗꯤ ꯑꯩ ꯐꯪꯅꯕꯗꯤ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯠ ꯑꯦꯚꯔ ꯏꯠ ꯇꯦꯛꯁꯀꯤ ꯃꯥꯏꯟꯁꯦꯠꯁꯤ ꯂꯩꯕꯤꯔꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ I want it I will do whatever it takes to get it ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯕꯤꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯄꯥꯝꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏ ꯉꯝꯃꯤꯉꯩ ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯗꯨꯒ ꯂꯝꯕꯤ ꯊꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯂꯝꯕꯤ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯊꯤꯔꯒ ꯄꯟꯊꯨꯡꯗꯨꯗꯤ ꯌꯧꯅꯕ ꯇꯧꯔꯅꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯀꯅꯦꯕ ꯇꯁꯦꯡꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯨꯗꯤ ꯍꯣꯡꯗꯕ ꯑꯗꯨꯒ ꯄ꯭ꯂꯥꯟꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯥꯏꯕ ꯄ꯭ꯂꯥꯟꯁꯤ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯕ ꯐꯦꯜ ꯑꯣꯏꯔꯗꯤ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯕ ꯐꯦꯜ ꯑꯣꯏꯔꯗꯤ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯥꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯑꯗꯨꯒ ꯄꯟꯊꯨꯡꯗꯨ ꯌꯧꯅꯕ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏꯅ ꯆꯍꯤ ꯃꯇꯝ ꯆꯪꯈꯤꯕ ꯌꯥꯏ ꯃꯇꯝ ꯆꯍꯤ 1 2 3 4 5 ꯆꯪꯈꯤꯕ ꯌꯥꯏ ꯑꯗꯨ ꯄꯟꯊꯨꯡꯗꯨꯗꯤ ꯌꯧꯅꯕꯗꯤ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯈꯟꯕꯤꯌꯣꯕ ꯍꯥꯏꯗꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯃꯇꯝꯗꯤ ꯑꯗꯨꯝ ꯆꯪꯕ ꯇꯥꯕꯅꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯅꯉꯥꯏ ꯇꯧꯕ ꯍꯥꯏꯁꯤ ꯑꯗꯨ ꯄꯟꯊꯨꯡꯗꯨꯗꯤ ꯌꯧꯅꯕ ꯉꯁꯤꯃꯛ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯁꯨ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯃꯒ ꯑꯗꯨꯒ ꯆꯪꯃꯤꯟꯅꯁꯦꯕ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯃꯌꯥꯝ ꯉꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯑꯐꯥꯎꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯪꯖꯕꯗꯗꯤꯀꯣ ꯑꯌꯥꯝꯕꯗꯤ ꯃꯤ ꯃꯈꯩꯗꯤ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯃꯣꯏ ꯐꯦꯜ ꯑꯣꯏꯗꯅ ꯁꯛꯁꯦꯁ ꯑꯃꯨꯛꯇꯗ ꯁꯛꯁꯦꯁ ꯈꯛ ꯑꯣꯏꯈꯤꯕ ꯑꯃꯨꯛ ꯌꯥꯎꯗꯦꯕ ꯑꯩꯅ ꯈꯪꯖꯕ ꯃꯈꯩꯗꯗꯤ ꯑꯌꯥꯝꯕ ꯃꯣꯏ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯃꯨꯛ ꯐꯦꯜ ꯑꯣꯏꯕ ꯑꯃꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯐꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯧꯒꯦ ꯈꯜꯂꯤꯕ ꯄꯟꯊꯨꯡꯗꯨ ꯑꯗꯨ ꯌꯧꯅꯕ ꯆꯠꯄ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯐꯦꯜ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯑꯒ ꯑꯗꯨ ꯍꯣꯠꯅꯔꯒ ꯑꯃꯨꯛ ꯍꯣꯠꯅꯔꯒ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯃꯣꯏꯒꯤ ꯋꯥꯔꯤ ꯃꯈꯩꯁꯦ ꯑꯩꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯐꯦꯜ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯒꯤꯞ ꯑꯞ ꯇꯧꯖꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯁꯦ ꯏꯁꯥꯅ ꯆꯨꯁ ꯇꯧꯖꯕꯅꯤ ꯏꯁꯥꯅ ꯈꯟꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯃ ꯆꯨꯁ ꯇꯧꯕꯤꯌꯨ ꯑꯄꯥꯝꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯆꯨꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯑꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯗꯤꯁꯥꯏꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯤꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯋꯥꯠ ꯑꯦꯚꯔ ꯏꯠ ꯇꯦꯛꯁ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯨ ꯂꯩꯕꯤꯌꯨ ꯑꯩ ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯧꯔꯅꯤ ꯑꯗꯨ ꯀꯔꯤ ꯇꯧꯅꯤꯡꯕ ꯊꯕꯛꯁꯨ ꯑꯩ ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯃꯥꯏꯟꯁꯦꯠꯇꯨ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯣꯠꯅꯕꯤꯌꯨ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯍꯣꯠꯅꯕꯤꯌꯨ ꯄꯟꯊꯨꯡꯗꯨꯗꯤ ꯍꯣꯡꯗꯅ ꯄꯟꯊꯨꯡꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯅꯦꯚꯔ ꯒꯤꯞ ꯑꯞ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯑꯥꯏꯀꯟꯗꯁꯨ ꯅꯝꯕꯤꯌꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ